Manipur Top Channel की maikaydi maroi bi ipausung miyam da thamjari hanbada Nongmei na panduna Sokle sena ba phari ngran numidang pung mapalom taba matamna Imphal Police Station ki manung chanba Babu Parada leiba Education Minister T.S. Basantakumar Quater da worker masal ningai sangda narakpadi onsin adun Nongmei na kapada miyoi ama Sokle senari ba miyoi police na fagkradi Press na pamo pau ki matung ina di Sokla ba miyoi du ki maming na Laistram hero jisay nipu apopa lekidraba angang halkawi Namal Police Station ki manung chanba waheng khurmandagini aduga thaudo odu da senari pa phar ba miyoi du ki maming na sanam nando say nipu ka mga kawi Nambol kakmay hay dagini phar ba miyoi si ki matakta makha taba investigation ki dama Imphal Police Station FIR ama los tokradi Amaromdana lam ekar kun ga taruk ta tharama popi hentakri War on Drugs campaign ki manung san ngarang Kangpopi District ki Sakul Police Station ki manung san ba Wai Langkhong Village ki Hill Range ta lam ekar kunga taruk ta tharama popi pambi sing combined force ki team aman yan thatuna mangan kriyari atopa mana hoki pung kunga mari usi ki manung da combined force na tuwan mafam degi yam labu khulai for kriyari police ki paunu haidi bana Kangpopi District ki New Kaitel Manbi Police Station ki manung san ba Lakhongjang Rista Chatakibo operation da 7.62 mm gi sniper rifle ama magazine ga kona ba 9 mm gi pistol ama SBBL gun ani hand grenade ani Nongmei maru taruk stun shell ani tear smoke shell ahum wireless set yauna atai polam kya foot kriyari mara sida NS2 Imphal Dimapur lambi da Rodet truck sani ga humdra ga mari Imphal sangla kre haiden su paus na makata na phongdorakli amarom dana state sina irang mayuk narabasu satellite imagery amasum intelligence ta yumpham oiraga popi yantat pigi thabak leptri official mamang sai ki December gi ngasi phawpud district hum da lam ekar samara tharama popi pambi sing yantat na mangan kre lupa crore humfugani thu hen bigi drug for kre Koki amasum maitai ani gi lan mara si the security force na Manipur ain kaina singilamda Popi pami tharamba sing mangan bagi thabak su kan khalakli sarkar na ain kaina tharamba drug sing mangalakpa sibu Manipur thukri birang si ki horak phongi maru haiba marama moiri Assam Rifle CRPF State Police yauna sing the popi tharamba sing mangan bagi thabak sing se thari drive asida ahan me round da saunu mai pak pangam krip popi pami pak sanam mangan bagi thaba si mapungoina kuki sing na namna tari ba Susampur Kangpok PM sum Naga sing namna tarib ukul district area dani official source matung inadi haukibu December thada gi ngasi phaw district ahum gi lam ekar samada tharamba popi pambi sing anda tuna mangan kre popi pambi yantat pasi da local gi mioi sing athing ba pirak pa yai sing na badigi Assam Rifle samasum CRPF ki kangbu na ngak selaga drive asatakhibani drive satellite ki photo amadi local intelligence da yumpham oiraga lokholak pa kongthangni security na lokholak pa drive ta Kangpokpi district ki wai Langkhong Village da lam ekar kunga manga da tharama popi sing security na mangan ki Susampur District ki Sangai Court Police ki manung san ba Haupi Molen Hill Range da lam ekar 4.8 tharamba popi pambi sing su hauki pathang su numita yan thatuna mangan kre hauki ba January taraga tarukta Assam Rifles na Susampur District ki Mata Village da lupa crore humfugani thu hen bagi drug sing forthi loinana thaudo odu ga mari leinana nupi ama yauna miyo any forthi drug sing adu brown sugar na lupa crore taragani thurong gi bill hoigani aduga yaba tablet na lupa crore yankhai rong gi bill hoigani drug sing adu Myanmar gi Susampur tamna purakpagi lambi da forthi bane Union Ministry of Environment, Forest and Climate Change ki maikaydi ki handak ta pangtokpiba parliament mi phamda English ngani ga kungo humdoi kunga marida lam square kilometer nifuga manga ga point nifuga taruk tharamba popi pambi singa tuna mangan ki Kangpopi district na khwai digi yamna lam square kilometer taraga treka point nifuga mapan yauna popi pambi singa du tharam ki bani Manipur drug pusilakli usi ayamana Myanmar based over drug lord sing senai hairene su paus na makhata na phongdorakli amaromdana Myanmar ki ain kaina kuki sing sangsilakpan state sida sound demographic imbalance thoklibani presso simre Myanmar ki ain kaina kuki illegal immigrant sing leptana sangsilakpa sina ngasi state sida demographic imbalance thoklibani asiguma demographic imbalance asi lamdam sigi indigenous people sing gi oina di yamna kiningai ni haina ngasi Kamjong district ki Riha da leiba ground tha sigi kunga mathoi di February ama phau pangthokadaba Tangkhul Aje Katam now long conference come sports meet 2025 ki mari lengana longlei fung ground sangabi tharamda former deputy speaker presso simre na phong tokre
Mana makhatana haikibada Myanmar gi ain kaina sangsilakli bi illegal immigrants ngasi matam sana control ta hudrabade aikoi da khudong thiba kya lakadabana ngasi control to na bo hona bana sungani masi hai duna hanadigi leraglaba all kuki sing satlu haibati nathi Nauna ain kain state asida sangsilaklaba kuda laita singibadu thingna bo hona phamthui madu khakter state asida mahausa gi phibam madu hanjilakpa ngamani maramatuna aikoi puna lingjel man illegal immigrants sing khandokna bo hona mina basangai ki thauramadu saruk yakhiba isam gi former president su oriba social worker nongthombam Rajendro na haikibada hausik lamdam asida yelhomi nataba furup amana manipur gi saktam thugaina ba lal tarakli basing asida maitei khaktana lanai oina thingnari adub issue asidi maitei khakta gi oibu wapam nati lamdam asi maitei pangalam asum naga yellow furup singsu khundari bani Myanmar gi ain kaina sangsilaki ba kuki singna yoshilakli ba saru ayamadi yellomi oiri banaga isil inau singi lamasini Manipur na statehood fangraba matung state asida khwaidigi sang minister oiram khibasi tangkul furup tagini Manipur gi lengak lona masum apun bagi saktam sakatpada tangkul singi asawu thaudang lei maramatuna tangkul isil inau singa sum Manipur gi apun bagi saktam ngak pada lophom thoko thau daita lobiyo Hausik sathariba lalasi maite amasum kuki ani gi marak oirabasu kuki singi panamdi makhoi gi oiba homeland ama sem ge habane kuki singna taliba di manasida yellow furup amatana yapam thokte maitei mutki badi yai adubu maitei furupna mutki bada Manipur kari oihaguni haibadu khangbiyo Manipur si ipai pu singi ikheng tana samlak patlamda mamane asiguma leba as hekta thugai badi kaidong nungdo oithok loi haikena su paus ta makhatana phongdorakli Amarom dana Nagagi Santigi wari de India Mapuksel Singde NSNIM National Socialist Council of Nagalim's NSNIM gi mekidigi Indo-Naga political issue wasi warusin pronaba Santigi wari sanaba matamda India government Mapuksel Singde ngihak leitana nam thak tawduna masagi position amasum phire phongdo hungjin tawi haina NSNIM gi mekidigi maral sirakli Lobasigi Ministry of Information and Publicity na thokpa sirolamada India government Naga political issue amasum Naga gi identity asi malemna lana uhonana ba thawoina honari kumza English nga magsamapan nga maudraga taretagi sa tharagliba Indo-Naga political issue asi gi warusin purana bu wari sanaba sida India government na buksiel sena wari sanaba oiragadi nahana warusin purapu yarabani adubo wari sanabigi mingda India government NSN bu mingsa thiyanana ba aran ba maike amada satkhina bo honaduna lakli India government Nagagi issue wari sanabigi mawongsi amaga khaibung tana hanba madi namthabigi police sing sa tharakudagi sahi humdra hena Nagagi watok lusin bangamdana lakli bane kumza English singani ka kun English singani da Italy Milanda NSN amasum India government ani gi marakta memorandum of understanding ama khuyek pinakibadu India government ki maikai digi thugaire hairiba MOU adugi matungina NSN gi mathakta India government terrorist outfit haiba wahi sijanaba lepkadabane haiba wapam yauri adubo India government NSN ga yanakhibu wapam ngakpa ngamdre masi makna maram oiraga NSN gi kilonser alemla Zamir matam sangna Indian authority na phajinduna thamrakli tasingbadi alemla Zamir asi international law gi makhara prisoner of war oina logadabane Bara sarkar no mamang na yanakhibu wapam thugaiduna alemla Zamir bu terrorist outfit amagi member ni haina maral siduna sahi mari hena jail phajinduna thamrakli asiguma NSN kilonser mada India government ulipa list asi naga singna ki halaga India gi apamba lambi da namduna purana bo hona wi ki mai klaraba khudamamani matang sida India government na khangadabadi NSN IM na kaidanong India government ki maphamda koknon ba tawrai masigi mohutta India na puksiel seng oiragadi asumba lambi da thabuk tawduna matam kuiraba Naga gi political issue si thawna pana losinna bo hotna ramgadabani ado India na namthak tawduna sanglaba matamama NSN bu matam manghanduna lakli haina maral siri amarom dana driver ani country Haukiba Thasigi Tarukta Kasa district ki driver Rezul Haq Amadi Nasiruddin Kobamiu ani bukhulai paibamiu mangarona Tamenglong district ki mapam amadagi phaduna pokhibadagi mapam khangduna leirakibado Assam police Manipur police amadi Assam rifles ki combined team amana puna rescue operation sathaduna ngasi tekta kaidana kanma ngamkhre ari makasa tharak poina panam pausiri gi topu pau khra namo DMU amadi MTU gi samga sakali bising minister na yengsingkhre education gi lamda aho ba lairi bising menkhana bo honari minister
स्टेट असि एजुकेशन की लम अहोब खरा अदुमक लैरी मसी मेनखनब यामना कन्ना लेंगाना होटनरी हाइना चीफ मिनिस्टर नोंथोमम बेरेना फोंदोखरी वाफम असि चीफ मिनिस्टर ngasi पीएम डिवाइन स्कीम की मखाद लुपा करोड़ हुमद्रा कायथोक्तुना डीएम यूनिवर्सिटी कैंपस मनुंगदा इंफ्रास्ट्रक्चर सेमगा सगतपा हौरकलिबा थबक थौरमसिंग हक्थेंगना येंगसिनबदा फोंदोखिबनि सेमगा सगलिबसिंग अदु येंगसिनबगा लोइनना चीफ मिनिस्टर नोंथोमम बेरेना पाउमिसिंग हाय स्टेट असि ओइना येंगलकपर एजुकेशन की लमदा खरा अहोबा लैबकी ममी अदुमक्ताय मसिगी अहोबसी मेंखतपा ngamnaba यामना कनो होटनरी हाइबा वाफम थामलदुना पीएम डिवाइन स्कीम की मखादा दना मंजूरी यूनिवर्सिटी डीएमयू अमदी मणिपुर टेक्निकल यूनिवर्सिटी एमटीयू अनिगी इंफ्रास्ट्रक्चर सेमगा सगतपगी थबक हौरे डीएमयू की लुपा करोड़ हुमद्रा दुगा एमटीयू की ओइना लुपा करोड़ यांखैगे तेरेरोम संगना सेमगा सगतकदबनाइकी मागना मखा तारदुना डीएम कॉलेज असि अवांगनोंपोक रीजन असिदा थ्वाइदोक हेंदोंना सखंगनबा इकाय खुमनरिबो कॉलेज अमनि सेंट्रल गवर्नमेंट की मतेंग लोइनना ओजासिंग माहिरोइसिंग अमदी कॉलेज असिबु नुंगसिबा क्याना सौगतपिदुना पुना होटनादुना ngasiदी यूनिवर्सिटी की थाकता पुकतपा ngamle यूनिवर्सिटी असिगी संगथोक माहिरोइ पुथोकपा ngamnaba ओजासिंग यावना नन टीचिंग अमदी टीचिंग स्टाफ सिंग मपुंगफाना लैतबा यादि मसिगी मथक्ता इंफ्रास्ट्रक्चर असिसु यामना मरु ओइबनि मसि येंगलगा इंफ्रास्ट्रक्चर सेमगनबा खोंथांसिंग लखतपनि डीएमयू की ओइना सेमगा सगतकदोरिबा सिदा ऑडिटोरियम्स पीजी बॉयज हॉस्टल पीजी गर्ल्स हॉस्टल यावना पुना बिल्डिंग तरुनी लोइना मणिपुर सेंट्रल लाइब्रेरी की लैरिबा फिबम असि येंगबु नुंगाइत्रे लाइब्रेरी सिसु मतमगु सुनना सेमगनबा मियेंग संगली केस अमा लैबना आयेतपा अमदि ओइरि सैयनबा असि लुसिननबा लेंगा की मेकेदिगी यामना कन होटनरी हाइनसु चीफ मिनिस्टर ना फोंदोखि ngasi yengsin khongset adu education minister Thanaujam Basantakumar amadi Manipur lenga ki commissioner education es sargyaki चीफ मिनिस्टर की खोंगसेर अदुर सरुक याखिबा एजुकेशन मिनिस्टर थनाउजम बसंतकुमार हाय मणिपुर की मपालम सिंह सत्तुना लाइरिक लाइसु तमलिबा सि हंधनबा मदि मणिपुर की लाइरिबा महि तमफम संग इंफ्रास्ट्रक्चर वालिबा सि फगनबा लेंगाना सेंट्रल स्कीम लखुतुना लेपतना फगत हननबा होनरि मसिगी मदद चीफ मिनिस्टर की मियंग मखादा स्कूल फगत हंसी कॉलेज फगत हंसी हाइबना सिंग स्कीम क्या महि तमफम संग सखत हनबगी लंबीदा संगसिली इंफ्रास्ट्रक्चर पोथारी सोथारीबिसिंग असि फगत हननबा लुपा करोड़ क्या संग डीएमयू अमदी एमटीयू दा अनोबा बिल्डिंग क्या सगलिबनाइखि तुंग चीफ मिनिस्टर न लुसिंग टीम मसिना मणिपुर टेक्निकल यूनिवर्सिटी द सगलिबा इंफ्रास्ट्रक्चर सुहाक्थिंगना सतु येंसिंखि नकल अमरोम द इम्फाल ईस्ट की मनुंगसन नोंगपोक इंखोल की लंबी मयाद कम्युनिटी हॉल सजलंबद चीफ मिनिस्टर अंगक फोंदोकपग लोइना खुदक जेसीबी सिजनदुना सिदोक हनख्रे लोइना बाबुपुराद लंबी मरक्ता लम खोपसिलगा युम सरम पॉलिटिकल पार्टी अमगी लुसिंगबा मदसु सोकोस नोटिस थाखरे हाइबा वाफम चीफ मिनिस्टर ना सोशल मीडिया दा थादोरखरे लोइसलकपोइना कांगला पाउगी एडिटोरियल मैम थमजगी असुम्बबु अरानब तहनबा अरानबन असुम्ब माननब होनबा तौरोइदबनि मणिपुर वाथु की मतंग रोलिंग अमसम ओपोजिशन की मरक्ता असोइब थीनदुन हुन्ना ngangnabagi thabak sing numit khudingi sathabagi पाउना प्रिंट अमसम इलेक्ट्रॉनिक मीडिया की मरुइबा पाउहिनरि अदुबु हुन्ना ngangnaribu wafam sing adu asumbabu oirabasu aranbabu oirabasu miyamna taningba amadi nainaningba poknadi aranba na sumba saba asumba aranba tahanbegi hunna ngangnaba sin kangjaina miyambu samamnanba amadi lana lamjingnabagi maram ohelibasi lebak thibani अमरमदा लैंगाग्लोन की सुप्री पाइबदी यावरिबा लॉ मेकर लेजिस्लेचर सिंगना सेमजबा सनल कांगलोन अम हाइबदी लॉ थुगाइबा मदि लॉबु मुखुता पाइसिनबगी थावोंग सिंग मियामना उबा फंगदबा नति मियामना मिखल पांगथोक्तुना खनखिबा मिहुत सिंगना लैंगाग्लोन की थवाई पांगनबा थागतखिबा एमएलए मिनिस्टर ओइदुना लैंगाग्लोन की थवाई पांगबा होरकपा मतमदा मियामदा मखोइना करamba मियेंगना येंगबगे मदि मखोइदा मियामना सिनखिबा मपांगल पावर सिंग कदाय फाव पावर सुन सिजनई हाइबन सिंग सिंग अदु मियामना इखंग खंगनरबा ngaktani लैंगाकपा सिंग लैबाकी अमदि मियामगी यफनबगी दमक थादरखिबा सेनफम सिंग चादा हुमद्रागी न मारफुदी मखोइगी फ्रुट खाउद संगनब होनरबरा हाइबा मियामगी लंगथकना बोहंग लेतबनति मियामगी सिंगना बोहंग से लेरकलिबगी मरमदी लंबी थोंग बिल्डिंग कंस्ट्रक्शन सिंग प्रोजेक्ट सिंगी सैंक्शन तौबा सेनफम सिंग क्वालिटी लेने सेमगा सगना बोहनबगी मुहत्ता वर्क एजेंसी सिंगी कॉन्ट्रैक्ट सिंगा लाक्तुंगनरगा सेंदोंग येननबो होनबदा क्वालिटी लेतबा थबक सुचा थबगी वाथो लांथोक सिंगलागी अमरोमदा वानोम तुनोमबा सेंजा थुमजागी कोमदा पुथबा अकाउंटेबिलिटी
transparency leitabadigi sakhotpa maning hanbadigi miyamna legislature singa thajadabigi sang nomo gi hengalaktuna legislature amadi miyamani gi marakta afaba mari leithre amaromdana housing maite amasung kuki ani gi marakta thokliba wathok asigi matang opposition amasung rolling ani gi marakta makoi gi aran ahui sing losinaraga asuma sanaba khana ngangnabigi sin kangji chathanariba sida asumana kanano lalipana kanano haiba miyamna ikang khangnarabasu oiriba phibam sida miyamna sinban kangma ngamdana leiribigi maramdi sapfu kairaga kokna haraubi haibadu oirakani khanbadagini apunbagi saktam amadi miyamgi punsi lantum ngak sienana balai political party sing amadi miyamgi mihut legislature singna manglam sattige amadi haujiki lengak lon paiba singna sama asumba loina tawkibanati miyoi baibasi perfect nati asoiba aranba loina yauna pangakne dubo asoi aran tawbigi sang helabadi madu tawge yauna tawbani haina lawi sembiba mapu phawba asoiba lai haina ba lairibani asoiba madi aran ba laikhiba singadu amana mabu ngakna duna madudagi paratam duna asumba maikeide satpa haiba simioi bigi lisani adubo manipur miyam gi lusingba singi marakta amana mada maral sina bigi haina bi lisang sina sathaduna lakhibadigi makhoigi aswon ba singadu miyamna khanglakpadagi hanthaba thaki lusingba saboina launabigi maram oirakliba asi laibak thibani lusingba haibasi lankrabadi lale madi ngakpiyo haiba ngambagi thawna legadabani masigi ona tainabada maibu phina kuppagi thawong sathabadagi aranba nakokta napi pakle haiba ka pakhakna rakhibani isterasi miyamgi mihut oiduna lengak longi thawai pangbadi yawa yelhomi singburoi tamboroi lusingbu singi mafamda amagi marakta asirpa thajaba thamna bagaroi iroinana nakoigi wakhalda leiriba naribak miyam nungsibagi ihuladu matam pumbagi oina manghandana apunbagi saktamna singnarakpa singi mayokta khongpham sena lepa ngamoyu loina nariba amadi miyangi punsi kanna bohonabada thawai katpada mangjil thaba tanarabadi miyamna nakhoibu awangba thakta ikai kumna unnarakani leibak ngakba lusingba singi marakta makhoigi aran ahuigi larai lathu puthokna dunu hunna ngangnabana nakhoigi thak khanthali miyamgi thajaba mangaliba du matik sadabagi khudamni heba kangla pau editorial memli special content moina memna thamjari ado haujukuina di miyam pau matang se lusinjarage miyam puna no update eminasi